Narco terrorism makutigi Manipur kananaba kokomina sinduna bite ready sakri. Drug lalon badiki fonglak percent pam na Manipur gi yellow fruit singda lan chathari YK dirin. Narco terrorism drug lalon badiki fonglak percent pam maduna Manipur gi yellow fruit singda satharagli balana sida India langana ekoi masil gi marakta divide and rule policy sathari haina kokomi gi convener YK dirin na fondokri. Bikers lising amagi mat saruk yadun kokomi student front sinduna ngasi ayuk se amaidigi lamtharakhiba bike rally amaga mari leinana wafam simang fondokipani bike rally edu ngasi ayuk pung 8 minute kulum tabadu waida horaga koirengai singmairong thamaiban nagamapal lambi kaisampat tidim lambi da laktuna moirang kumbi phawduna kaksing khuna wabagai kaksing lamkhai Thaubal lambi singjamai kongba road ayangpali road khurai lamlong amadi ISBT lambi da laktuna kumbal lampak to panthok mamaki rally edu mari laina kokomi ki convener YK dirin hai housing sin koki narco terrorist na drug la londuna madurigi phangko senpa maduna lamdam asigi yellow fruit singi matara satharakli balana sida India lenga na ekoi masil gi marakta divide and rule policy sathari habisi mayek sing abo khamni drug na lamdam asigi naha singda piri bisa tiangasi taraina lobu yaroi drug highway sina kangluk fruit khaidana victim ohelaktuna khonai laika thalagani ngasi kokomi student front sangsilakpi bkhongthang asi khonai sigi wena section firep ama haidi mangna makhatan hai narco funding season aduna sin koki narco terrorism na satharakli balana si India lenga na khutakta thingadabani narco terrorism gi maikei di India na tongsenduna maral leijadaba miyamda awase thingpiri basi khutakta lepkadabani hene se phongtokhi bite rally edu mari lendana kokomi student front ki convener lokram malangbana hai sin koki narco terrorism na furupsa sing marufuna muthanabigi panamda Meitei singi mathakta satharagli ba aphongbu lan adugi mayokta friend asina bite rally session mani koki sing satharagli ba lan asida misam kaya ama thawaina ponta pikri adubu ngasi phawbu India lengana koki singi makeida tongsinuna karigumba amata khangsin usinadana laithokli ba si peninga odi hauzik thokli ba irang asi India lengana aron agenda amaga loinana satharakpa long amani habisi mayek singla bo phamni irang asi government of India na loisingi haiba matamda adumak loisin yarabani adubu irang asi asum sangthanduna misi mina leptana tholiba asigi marumda kari karama agenda lebigi habisi asobu honga moidi lan asi horakpada koki singna Meitei gi mathuk satharakibane adubu haujikti yellow fruit ama oiriba tangkhul singda amu onchinduna tangkhul misam singi mathakta mi phami punamadi mihat satharakli aki linthoi ngambi hemanjit hatpada sienaba nokjaging ngang CBI na fari sahi yamna nawriba linthoi hizama madi phizam hemanjit pukumza English singani ga kungo humdagi zula taru koki terrorist na lambi digi phakraba tungda hatokre haina launa riba case the wanted laktokra ba UKNA gi major nokjaging allies tiger ngarang chisampur gi mafum amadagi CBI na faraba tungda ngarang mang Guwahati da pukre thaudo odugi matangna phangba pauna hai Assam Rifles ki personal singna Susampur gi mafum kaya marumda ngarang thihum bi kitabuk sathabada UKNA gi kedar ahum khulai ga konan fakhi makoina phabadura hanadigi hauna linthoi ngambi amasum hemanjit phaki hatkhibaga mari lengana CBI na case lokhatuna wanted laukthokraba nokjaging allies tiger yoromani mak phare pa paw khudakta mathang pinarakpadagi CBI gi timamana mak pungrang imphal puraklaba matungda nomidang wairam beauty kenders international airport gi Guwahati tamna pukhibani mak CBI na lokhatpa linthoi ngambi amasum hemanjit hatpigi case ka mari lengana miyoi manga gi maming masak khangdokpada mak su yauribani mak pharabanina linthoi ngambi amasum hemanjit hatkibigi narmakai khangmangamdaba aron makara khanglaba ye hena pawsna makhatari pawsna makhatan hai CBI gi custody da leiraba major nokjaging allies tiger kumza English singani kunga marida KNA ki deputy commander in chief thampiga loinana lup asigi kedar ahum ambush tawduna hatpigi case lasu chenaribani panbiya badi kumza English singani kungo humde gi July 3 tagi thiba khangdana lerakhiba tagyel kolom laikai digi phizam hemanjit amasum sagolban tera tongbram laikai digi linthoi ngambi hizam hatkibagi photograph sing social media da viral oirakhibani Kwekta gi railway track manak thokiba pokhai bagi thawdok miyoi kunga mari siri Pakistan gi Kwekta da liba railway track amagi manak thokiba pokhai bagi thawdok miyoi kunga mari siki baga loinan atopa kaya marum aso open nangkhri
Saman fatak marakta train ama thunglakkibaga mapa sandana pokhwaibagi thawdor thokibani thawdor odre train gi course kaya mai salakbaga loinana manak nakpada leiba yum amadi gari sing ama na thoki train adusu tali degi nanthokibana mi sibigi sang hengalakpani hari local police ki warol paladuna agency ki paun hai lona thingraba Belos Liberation Army BLE na Pakistan ki military personnel singda atamnana target taraga bomb pokhaibi thawdo do thon kibani thawdo do thokraba matungda phibam thina sokraba mi kontra rom hena kweta gi tuan hospital sing pokki bomb pokhaibi da rekhidraba musum aso open nanglabas gi mathakta army personnel kya yauri hari biker lising henmana sarug yaduna tampaki mafam singda bite release akri India lenga na ekoi masil gi marakte divide and rule policy sa thari kokomi student front sin dona biker lising hen mana saruk yadana kok sakmai digi lamtharaga tampaki tuan be district phau dona bite rally ama sakri bite rally du lamthab gi thoramna kokomi gi convener ek direna narco terrorist na drug lalon bidigi phanglak percent pamaduna Manipur ki yellow fruit sing sa tharakli lan sida India lenga na ekoi masil gi marakta divide and rule policy sa thari haina phondokri bite rally du ngase yupung mapan gamini kulom tabada kokomi gi convener YK direna Sikmai digi lamthaki rally edu sikmai digi horaga koirengai singmairong thamai nagamro lambi kasampat thidim lambi da laktuna moirang kumbi fauduna kaksing khura bagai kaksing lamkhai thobal lambi da lalaga singjamai kongbo road ayang pali road khurai lamlong amadi ISBT lambi da laktuna khumal lampak ta lamthung pomaki lamthabigi thoramadu YK direna makhatana phungdukibada haujik sin koki narco terrorist na drug lalonduna madurigi phanglakpa senpam maduna lamdamasig yellow proof singi mathakta satharagli balana sida India lengan ekoi masel gi marakta Khudong Khaijin gi policy tawri highways yamna mek singri drug na lamdamasigi naha singda piriba sathing asi taraina lobu yaroi drug highways sina kangluk furup khaidana victim ohelaktuna kunai si lekha ta lagani ngasi kokomi student front sangsilagi khongthang si kunai si gi oina chaksin firep amani narco funding season aduna koki narco terrorist sing satharagli balana si India lengana kudak thingadabani narco terrorist gi maikeri India lengana tongsinduna mara laijadaba miyamda awabu si thingpiribis kudak lepkadabani hanisu YK direna phongdokhiari bite rally edugi matana kokomi student front ki convener lukram malang banahai sin koki narco terrorist na furupsa sing maru phuna muthatna bigi panamda Meetei gi mathakta satharakli ba aphongbo lan adugi mayokta ngasi gi bite rally session mani koki sing satharakli ba lan asida misam kaya ama thawaina pontha bikri adubo ngasi phawbi India lengana koki sing gi maikeida tongsindana kariguma amata khangsin usinadana lethokli basi peningai oide hena phongdoki Chief Minister Y. Kemsa na hairokta pekhaliba project sing gingsinduna matam sana losinaba kankri Thabal district ki hairokta pekhaliba tuan project sing Chief Minister Kyumnam Kemsa na ngasi haktingdana yengsin kibaga loinana quality maintain yauna pekhaliba project sing matam sana losinana ba marilena basing kankri Chief Minister na yengsin badu da nauna establish tawa Jawaharlal Navodaya Vidyalaya ZNF Thawal Primary Health Center PHC nauna semjin sajin bagi thabak loinana Hairok Municipal Council ki makara pekhaliba civic amasum market infrastructure ki thabak singi sinki Chief Minister ki yengsin bagi khongsit adura Hairok ki kendra ki MLA TS Radesam Manipur Technical University ki BC Professor W Sanababu Commissioner Education Ningthaujam Geoffrey amadi atai Makok Pharaga official sing saru yakhi Chief Minister ki khongsit adura project sing adugi haujik lairiba work process kumni yengsin baga loinana atai infrastructure development ki thabak sing pekanaba mafam sing su yengsin ki hari Hairok Assembly constituency ki manung sana salung pham naw sagali ba GNBH ki campus asi lupa crore sam sangna pekatpa project ni Thawal district GNBH amal lingkat pada government of India na hanan ayaba pibaga loinana school asigi permanent campus sengwana ba mangjungna na ore yum tamkhrabani officials na phungdorok ki matung ina GNBH ki permanent campus asi sengbatpegi thabak mapung phadri ba phawa GNBH ki academic session asi Hairok part 2 da leiba model residential school da hauji lairik tapi tambibigi thabuk sathari hari primary health center PHC hauji semjin sajin bigi thabuk sathari ba dusu Chief Minister ni yeksinki sengwa sagat bigi thabawa se loisila ko matamda PHC asi pungkun ga mari matau tawduna ana lengi thabuk hena kumang yang sinduna lamdam asigi miyam thena khudong saba pangalagani hari
illegal immigrant ki issue thengna ba honabada mahaki matamda unity oiba watli enbiret Mauna Chief Minister oiringi matamda illegal immigrant ki issue si thengna ba honarakpada unity oiba wali ngasigi mirol na warabasu tungi mirol na wahaudana ba haibagi wakhalonda thabak tawsu khipani haina hanagi Chief Minister nongthoma birena phongdokri Imphal East ki laifam khunong maning laikai gi community hall sanga bagi thoram da en birena mathaki wapam asi phongdok ladur mang hai emotion da satpagi mohta ground reality da amlabadi issue si ayama lusilamba yabani loinana sahi nifu yankhai gi mamang na border fencing wapung phana tawduna satok jasingi tawbagi regulation semlam labadi mitop sangsilapagi ngasi thengnariba awabasi lairamloi Bangladesh ka thangnana lairiba Assam West Bengal amasum Tripura gi oinadi mitop sangsilapagi issue si thengnana ba central leaders in state ahum asigi chief minister sing kaukre Manipur Myanmar rom dagi mitop sangsilapagi issue thengnariba state amani center gi khongthang asida Manipur yopom thoi loinana hawalagliba tungi yumbi oigadoriba na sing asi education ahianba miyeng thamduna hita haithoi sing thoiba madi tinjang gajang da lamdam oinaba hotnamina sen mahakna mama mapa ahalaman singda apel dokhi Khudong Pakpi Gram Panchayat khwaidagi modba panchayat ama oire KCP PWGMC unification Khudong Pakpi Gram Panchayat asi khwaidagi modba panchayat ama oire haina aina thingkraba KCP PWGMC unification gi PRO singkhaingan mana thadorok sirol amana phongdorakli lubasigi sirol amada matam sangna miyam gi marakta leram amot pasing ngasi phawba lupna singdoktuna lakli democracy gi marumda apik padigi horaga asoba phawba miyam gi seba tawbigi namad miyam gi isubli thawdu si ngasi ngarang gi wari nati lisang sina sethatuna lakli asiguma thawong sing asi kiyara khana tawdana wa watemdana lakli sindana mipung kudimak masagi hak hangangadabani lauraga madugi mafam democracy bu balance tawribasi party na kaidon yengduna leithok ngamloi henis paus makhataki